ꯔꯣꯍꯤꯠꯅ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯂꯒꯦꯖꯇꯨ ꯄꯥꯏꯔꯒ ꯃꯃꯥꯏꯗ ꯍꯨꯃꯥꯡꯅ ꯖꯤꯔꯤ ꯇꯥꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯕꯤꯃꯣꯜꯗꯤ ꯉꯛꯄꯅ ꯈꯝꯊꯦꯡꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯐꯠ ꯀꯥꯟꯊꯣꯔꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯥꯈꯠꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯔꯣꯍꯤꯠ? ꯀꯩꯅꯣ ꯅꯪꯅ ꯄꯣꯠ ꯌꯣꯝ ꯆꯥꯏ ꯌꯣꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯔꯣꯍꯤꯠ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯒꯦꯖ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯈꯝ ꯏꯟꯊꯣꯔꯒ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯩꯔꯒꯦ ꯀꯀꯥ꯫ ꯕꯤꯃꯣꯜ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯍꯥꯏꯕ? ꯔꯣꯍꯤꯠ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯪꯒꯣꯜ ꯃꯆꯤꯗ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯁꯥꯡꯕ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯑꯗꯨꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯃꯈꯨꯠ ꯈꯅꯝꯗꯨꯅ ꯂꯥꯏꯕꯛꯀꯤ ꯍꯨꯃꯥꯡꯗꯨ ꯅꯥꯟꯊꯣꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯄꯥꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯔꯦꯅꯦ꯫ ꯃꯄꯥꯜꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯥꯟꯗꯅꯤꯁꯨ ꯆꯥꯛꯁꯪꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯪꯒꯣꯜ ꯇꯝꯅ ꯋꯥ ꯉꯥꯡꯗꯨꯅ ꯍꯣ ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯣꯡꯉꯥꯟꯕꯒ ꯌꯧꯌꯥ ꯇꯧꯔꯤꯗꯨꯕꯣ? ꯋꯥꯗꯨ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯃꯪꯒꯣꯜꯗ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯔꯣꯍꯤꯠꯅ ꯍꯨꯃꯥꯡ ꯖꯤꯔꯤ ꯖꯤꯔꯤ ꯇꯥꯅ ꯕꯦꯟꯆꯇ ꯐꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯆꯥꯟꯗꯅꯤ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯩꯃꯥ ꯊꯣꯏꯕ! ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜꯗ ꯕꯦꯟꯆꯇ ꯐꯝꯊꯩ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯩꯈꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯏꯔꯣ ꯅꯪꯕꯣ? ꯏꯃꯥ! ꯋꯥꯗꯨ ꯍꯥꯏꯔꯒ ꯁꯣꯔ ꯑꯃ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯂꯠꯂꯤ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨꯗ ꯂꯩꯕ ꯇꯜꯂꯦ, ꯑꯗꯨꯅ ꯅꯣꯏꯗ ꯑꯣꯏꯅ ꯑꯩ ꯂꯩꯔꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ? ꯕꯤꯃꯣꯜꯁꯨ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯌꯨꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯒꯦ? ꯇꯥꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯒ ꯅꯪꯒ ꯁꯥꯎꯅꯕ꯭ꯔꯣ? ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯍꯥꯏꯗꯣꯛꯄꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩꯒ ꯑꯩꯈꯣꯏ ꯕꯕꯥꯒ ꯈꯠꯅꯕꯒꯤ ꯃꯔꯝꯗꯤ ꯍꯪꯕꯤꯔꯅꯨ꯫ ꯑꯃꯨꯛ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯕꯤꯃꯣꯜꯗ ꯇꯠꯇꯨ ꯌꯦꯡꯂꯒ ꯔꯣꯍꯤꯠ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯀꯥ ꯄ꯭ꯂꯤꯖ, ꯑꯩꯅ ꯁꯤꯇꯤꯗ ꯍꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ꯫ ꯀꯨꯏꯗꯧ ꯅꯠꯇꯦꯕ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯕ ꯍꯧꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯗꯣꯏꯅꯤ꯫ ꯅꯪ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯏꯕꯨꯡꯉꯣꯅ ꯈꯪꯉꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯈꯪꯉꯣꯏ꯫ ꯀꯩꯒꯨꯝꯕ ꯈꯪꯉꯦꯅ ꯈꯜꯂꯁꯨ ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯈꯤꯒꯦ꯫ ꯈꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯨꯝꯁꯤꯗ ꯂꯩꯈꯤꯒꯦ꯫ ꯄ꯭ꯂꯤꯖ, ꯑꯩ ꯁꯤꯗ ꯂꯩꯖꯒꯦ ꯃꯇꯝ ꯈꯔꯗꯤ꯫ ꯅꯪꯅ ꯃꯐꯝꯁꯤꯗꯅꯦ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯧ ꯂꯩꯇꯦꯅꯦ ꯊꯣꯏꯕ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯀꯩꯗꯧꯕ ꯌꯥꯎꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕ ꯌꯥꯏꯗꯅ꯫ ꯇꯥꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯒꯤ ꯃꯇꯧꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯊꯤꯅ ꯇꯧꯔꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ, ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯔꯣꯍꯤꯠ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯄꯥꯝꯖꯗꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯛꯏꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯒꯦ? ꯔꯣꯍꯤꯠ ꯃꯀꯣꯛꯇꯨ ꯐꯦꯠ ꯑꯅꯤꯔꯛ ꯇꯞꯅ ꯍꯥꯏꯔꯒ ꯀꯩꯁꯨ ꯀꯥꯏꯅꯗꯦ꯫ ꯍꯣꯏꯁꯦ, ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕꯅꯦ ꯁꯤꯗ ꯍꯦꯛ ꯂꯩꯔꯣ꯫ ꯑꯕꯦꯊꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯧꯗꯅꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯣ ꯌꯥꯏꯗꯅ ꯑꯗꯨꯗꯤ꯫ ꯔꯣꯍꯤꯠꯇꯨ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯂꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯌꯦꯡꯂꯛꯏ ꯆꯥꯟꯗꯅꯤꯗ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯌꯥꯏꯌꯦ, ꯑꯩ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯍꯩꯌꯦ꯫ ꯑꯩꯅ ꯍꯩꯕꯈꯩꯗꯤ ꯃꯇꯦꯡ ꯂꯣꯏꯅ ꯇꯧꯒꯦ꯫ ꯆꯥꯛꯁꯨ ꯊꯣꯡꯒꯦ, ꯐꯤꯁꯨ ꯁꯨꯒꯦ, ꯑꯩ ꯂꯣꯏ ꯇꯧꯒꯦ꯫ ꯕꯤꯃꯣꯜ ꯅꯣꯛꯂꯒ ꯍꯣꯏ, ꯅꯪꯅ ꯂꯣꯏ ꯇꯧꯗꯧꯅꯤꯀꯣ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯂꯒꯦꯖꯇꯨ ꯆꯤꯡꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯃꯈꯣꯏ ꯑꯍꯨꯝ꯫ ꯔꯣꯍꯤꯠꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯌꯨꯝꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯗ ꯕꯤꯃꯣꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯆꯥꯟꯗꯅꯤ, ꯑꯩꯈꯣꯏ ꯑꯕꯦꯊꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯀꯩꯊꯦꯜꯗ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯨꯏꯕꯨ ꯀꯨꯏꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ, ꯍꯜꯂꯛꯑꯅꯤꯗ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦꯊꯣꯏꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯍꯟꯅ ꯌꯦꯡꯗ ꯇꯣꯡꯂꯤꯕ ꯆꯄꯜꯗꯨ ꯂꯧꯊꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯕꯕꯥ, ꯑꯩ ꯍꯜꯂꯛꯑꯦ꯫ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯐꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯕꯦꯊꯣꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯄꯣꯠꯆꯩ ꯍꯥꯞꯄ ꯈꯧꯖꯥꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯊꯩ꯫ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧ ꯂꯩꯔꯝꯃꯤꯅꯣ? ꯕꯤꯃꯣꯜꯅ ꯔꯣꯍꯤꯠꯀꯤ ꯅꯥꯡꯒꯟꯗ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯁꯤꯇꯤꯗ ꯍꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯔꯣꯍꯤꯠꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯇꯥꯔꯦꯅꯦ꯫
ꯑꯗꯨꯒ ꯁꯤꯇꯤꯗ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯣ ꯅꯈꯣꯏ ꯑꯅꯤ ꯑꯕꯦꯊꯣꯏ ꯃꯃꯤꯠꯀꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯛꯆꯥꯟꯅꯅ ꯍꯪꯂꯛꯂꯝꯃꯤ ꯀꯩꯒꯤ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯕ ꯃꯥꯗꯤ ꯔꯣꯍꯤꯠꯁꯨ ꯃꯈꯣꯜꯗ ꯍꯧꯍꯟꯗ ꯁꯣꯟꯊꯥꯡꯅꯅ ꯈꯨꯝꯃꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯑꯕꯦꯊꯣꯏ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤ ꯕꯤꯃꯣꯜ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯑꯕꯦꯊꯣꯏ ꯅꯪꯅ ꯇꯧꯔꯒ ꯔꯣꯍꯤꯠꯁꯦ ꯉꯥꯟꯕꯒꯤ ꯀꯥꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯣ ꯆꯠꯂꯣ ꯄꯣꯠ ꯌꯣꯝꯒꯁꯦ ꯊꯥꯡꯖꯤꯟꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯆꯥꯟꯗꯅꯤ ꯂꯥꯎ ꯏꯕꯥꯅꯤꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯉꯥꯡ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯑꯕꯦꯊꯣꯏꯅ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯂꯦꯞꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯤ ꯁꯤꯅꯤ ꯑꯇꯩ ꯅꯪꯒꯤ ꯂꯩꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗ ꯀꯣꯛ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯁꯝ ꯂꯩꯅꯤꯡꯉꯤꯁꯦ ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯂꯤꯠꯂꯤꯕ ꯐꯣꯔꯃꯦꯜ ꯁꯔꯠꯇꯨ ꯕꯇꯟ ꯂꯧꯊꯣꯛꯅ ꯑꯕꯦꯊꯣꯏꯗꯗꯤ ꯌꯦꯡꯗꯕꯤ ꯌꯥꯝꯅ ꯊꯋꯥꯁꯥꯗ ꯈꯨꯝꯃꯤ ꯂꯩꯅꯤꯡꯕ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯀꯀꯥ ꯂꯨꯈꯣꯏꯗꯤ ꯈꯪꯍꯧꯕ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯃꯨꯛ ꯗꯁꯥ ꯇꯥꯍꯟꯕ ꯌꯥꯎꯔꯤꯀꯣ ꯀꯩꯒꯨꯝꯕ ꯍꯦꯛꯅꯦ ꯑꯩꯈꯣꯏꯗꯒ ꯋꯥꯊꯤ ꯆꯥꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯔꯣꯍꯤꯠ ꯃꯊꯛꯀꯤ ꯐꯣꯔꯃꯦꯜ ꯁꯔꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯤꯠꯂꯤ ꯐꯣꯔꯃꯦꯜ ꯁꯔꯠꯇꯨꯅ ꯃꯣꯔꯥ ꯑꯃꯗ ꯊꯅꯝꯂꯒ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯑꯕꯦꯊꯣꯏ ꯔꯣꯍꯤꯠꯇ ꯄꯩꯔꯞꯅ ꯌꯦꯡꯉꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯅꯥꯗꯣ ꯇꯥꯕ ꯅꯠꯇ꯭ꯔꯣꯅ ꯍꯣꯏꯍꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯍꯤꯞꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇꯨꯗ ꯑꯕꯦꯊꯣꯏꯗꯨ ꯁꯧꯔꯥꯡꯅꯅ ꯃꯃꯤꯠ ꯈꯥꯅ ꯔꯣꯍꯤꯠꯇ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯁꯣꯝꯗꯁꯨ ꯂꯨꯈꯣꯏ ꯑꯃꯗꯤ ꯆꯦꯜꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯂꯨꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯔꯣꯍꯤꯠꯀ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯟꯅ ꯃꯈꯣꯏꯅ ꯂꯤꯚꯤꯡ ꯔꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯟꯇꯤ ꯑꯃꯅ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯂꯒꯦꯖ ꯄꯨꯗꯨꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯦ ꯔꯣꯍꯤꯠ ꯀꯤꯖꯕꯅ ꯑꯃꯁꯨ ꯔꯣꯍꯤꯠꯁꯤ ꯐꯥꯝꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯂꯨꯈꯣꯏꯗ ꯂꯨꯈꯣꯏ ꯀꯤꯁꯣꯔ ꯃꯦꯃꯥ ꯑꯃꯗꯤ ꯆꯦꯜꯁꯤꯗꯤ ꯃꯊꯥ ꯊꯤꯅ ꯁꯥꯔꯦ ꯂꯨꯈꯣꯏꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯃꯥꯒꯤ ꯃꯤ ꯊꯥꯗꯨꯅ ꯔꯣꯍꯤꯠꯄꯨ ꯊꯤꯍꯜꯂꯤ ꯑꯕꯦꯊꯣꯏ ꯈꯣꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯨꯈꯣꯏꯅ ꯊꯥꯖꯔꯨꯗꯦ ꯔꯣꯍꯤꯠꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈꯤꯕꯅ ꯑꯅꯛꯄ ꯃꯐꯝꯗꯗꯤ ꯂꯣꯠꯂꯝꯃꯣꯏ ꯈꯟꯕꯅꯤ ꯄꯨꯂꯤꯁꯇ ꯍꯥꯟꯅ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ ꯀꯩꯒꯨꯝꯕ ꯑꯉꯥꯡꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯃꯄꯥ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯔꯒꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯒꯤ ꯋꯥꯗꯣ ꯑꯝꯇ ꯂꯥꯞꯅ ꯊꯝꯈꯣ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯃꯔꯨꯞ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯗ ꯃꯁꯛ ꯌꯥꯝꯅ ꯊꯤꯔꯅꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯊꯤꯈꯤꯁꯤ ꯕꯤꯖꯤꯅꯦꯁꯀꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯤ ꯀꯩꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯅ ꯍꯦꯛ ꯂꯤꯛ ꯑꯣꯏꯈꯤꯕꯗ ꯑꯩꯒꯤ ꯔꯥꯏꯚꯦꯜꯁꯤꯡꯅ ꯆꯥꯟꯁ ꯂꯧꯈꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯆꯦꯜꯁꯤꯗꯣ ꯀꯞꯉꯥꯡ ꯇꯧꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯋꯥꯡꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯍꯤꯠꯇꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯀꯀꯥ ꯔꯣꯍꯤꯠꯅ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯔꯁꯤ ꯐꯥꯎ ꯀꯀꯥꯅ ꯕꯤꯖꯤꯅꯦꯁꯇꯨꯗ ꯁꯨꯝ ꯇꯧꯔ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯍꯠꯂꯤ ꯑꯍꯩ ꯆꯦꯜꯁꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯊꯛꯀꯤ ꯑꯍꯜꯅꯤꯅꯦꯁꯦ ꯆꯦꯜꯁꯤꯗꯨ ꯁꯧꯔꯥꯡꯅꯅ ꯃꯃꯥꯗ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯔꯨꯝꯗꯨꯗ ꯄ꯭ꯔꯨꯞ ꯊꯣꯛꯈ꯭ꯔꯦ ꯀꯤꯁꯣꯔ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯅ ꯆꯦꯜꯁꯤ ꯂꯨꯈꯣꯏ ꯇꯞꯅ ꯀꯤꯁꯣꯔ ꯇꯣꯛꯑꯣ ꯑꯉꯥꯡꯅꯤ ꯈꯪꯗꯗꯅ ꯇꯧꯖꯔꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯀꯅꯥꯅꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯦꯝꯃꯅ ꯂꯨꯈꯣꯏ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯒꯤ ꯈꯔꯅ ꯋꯥꯡꯕꯅꯤ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯨꯈꯣꯏ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯗꯟꯇꯤꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯩꯒꯤꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯥꯅ ꯐꯤꯜ ꯇꯧꯔꯝꯒꯗꯕꯗꯣ ꯑꯩꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯃꯤ ꯊꯥꯗꯣꯛꯂꯒ ꯊꯤꯕꯁꯤꯅ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯤ ꯍꯥꯟꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯍꯧꯁꯤꯗ ꯂꯩ ꯔꯣꯍꯤꯠꯅ ꯂꯩꯔꯝꯒꯗꯕ ꯅꯪꯅ ꯆꯤꯡꯅꯕ ꯃꯐꯝꯒ ꯂꯩꯕ꯭ꯔꯣ ꯑꯅꯛꯄꯗ ꯀꯩꯁꯨ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯑꯅꯛꯄꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯂꯨꯈꯣꯏ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯧꯅꯤ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯆꯨꯝꯃꯤ ꯃꯦꯝꯃꯅ ꯍꯥꯏꯕ ꯔꯣꯍꯤꯠ ꯑꯅꯛꯄ ꯃꯐꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯨꯈꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯗ ꯑꯩ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤꯁꯤꯗ ꯂꯩꯔꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯜꯂꯣ ꯌꯥꯏꯗꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯀꯤꯁꯣꯔꯒ ꯃꯦꯝꯃꯒꯗ ꯅꯣꯛꯐꯦꯠ ꯇꯧꯏ
ꯂꯦꯛꯄꯗꯤ ꯂꯦꯛꯑꯔꯣꯏꯒꯦꯗ ꯃꯔꯨꯞ ꯍꯌꯦꯡ ꯄꯨꯡ 4 ꯅꯪꯅꯕ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯒꯗꯕ ꯂꯩ ꯑꯗꯨꯅ ꯃꯇꯝꯁꯦ ꯈꯔ ꯈꯨꯌꯧꯅꯒꯗꯧꯔꯦ ꯃꯊꯪꯗ ꯑꯣꯏꯅ ꯐꯖꯅ ꯂꯦꯛꯄ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨ ꯆꯠꯁꯤꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣ ꯑꯉꯥꯡꯗꯣ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦꯅꯦ ꯍꯣꯏ ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯦꯝꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯔꯨꯝꯗꯨꯗꯒꯤ ꯂꯨꯈꯣꯏꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯔꯣꯍꯤꯠꯅ ꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯏꯖꯠꯁꯨ ꯁꯣꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯣꯍꯤꯠꯀꯤ ꯃꯑꯣꯡ ꯃꯇꯧ ꯐꯖꯅ ꯈꯪꯕꯅ ꯄꯥꯛ ꯍꯦꯛ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯆꯦꯜꯁꯤꯒ ꯃꯥꯒ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯕꯗꯤ ꯌꯥꯗꯦ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯦꯜꯁꯤꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯁꯣꯝꯗꯁꯨ ꯕꯤꯃꯣꯜꯅ ꯔꯣꯍꯤꯠꯇ ꯍꯟꯖꯤꯟ ꯍꯪꯂꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯔꯣꯍꯤꯠꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯇꯦ ꯃꯄꯥꯒ ꯁꯥꯎꯅꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯕꯤꯃꯣꯜꯁꯨ ꯑꯃꯨꯛ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯎꯅꯔꯤꯕꯅꯣ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯄ ꯃꯈꯩ ꯍꯪꯂꯤ ꯌꯨꯝꯌꯥꯏꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯕꯤꯃꯣꯜ ꯔꯣꯍꯤꯠꯇ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯝꯃꯤ ꯍꯣꯏ ꯅꯪ ꯕꯕꯥꯒꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯁꯦ ꯑꯁ ꯃꯄꯥ ꯅꯪꯕꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯤꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯋꯥꯁꯦ ꯅꯪꯅ ꯒꯤꯔꯤ ꯇꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯪꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤꯅꯤꯅꯦ ꯃꯔꯝꯗꯣ ꯔꯣꯍꯤꯠ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯦ ꯈꯪꯉꯤ ꯃꯥꯒꯤ ꯃꯇꯧꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯂꯣꯝꯗꯒꯤ ꯀꯣꯛ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜꯗꯨ ꯍꯦꯛ ꯇꯥꯕꯒ ꯔꯣꯍꯤꯠꯇꯤ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯉꯤ ꯊꯣꯡꯖꯥꯎꯂꯣꯝꯗ ꯔꯣꯍꯤꯠꯀꯤ ꯃꯇꯧꯗꯨꯗ ꯆꯥꯟꯗꯅꯤꯒ ꯕꯤꯃꯣꯜꯒꯁꯨ ꯉꯛꯆꯥꯅꯅ ꯊꯣꯡꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯄꯥꯜꯗꯒꯤ ꯂꯨꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯔꯣꯍꯤꯠ ꯇꯥꯕ꯭ꯔꯣ ꯔꯣꯍꯤꯠ ꯅꯪ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯣ ꯆꯥꯟꯗꯅꯤ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯇꯥꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯃꯄꯥ ꯅꯪꯕꯣ ꯔꯣꯍꯤꯠ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯔꯦ ꯑꯩꯒ ꯃꯥꯌꯣꯛꯅꯒꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯩꯕꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯒ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯉꯤ ꯂꯨꯈꯣꯏꯒꯤ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯣꯍꯤꯠꯇꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯑꯁꯨꯛ ꯁꯥꯊꯤꯅ ꯁꯥꯎꯕ ꯃꯇꯧ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯃꯩ ꯕ꯭ꯔꯪ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅ ꯌꯦꯡꯂꯤꯕ ꯂꯨꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ ꯔꯣꯍꯤꯠ ꯃꯤꯠꯆꯥꯅꯕ ꯉꯝꯗꯦ ꯔꯣꯍꯤꯠ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯑꯕꯦꯊꯣꯏꯁꯨ ꯃꯌꯥꯏ ꯀꯥꯗ ꯊꯣꯔꯛꯄ ꯃꯇꯥꯡꯅꯤ ꯔꯣꯍꯤꯠꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯕꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯄꯨꯔꯞ ꯆꯪꯂꯛꯏ ꯆꯥꯟꯗꯅꯤꯒ ꯕꯤꯃꯣꯜꯒꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯂꯨꯈꯣꯏꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝꯗꯨ ꯕꯤꯃꯣꯜ ꯇꯞꯅ ꯇꯥꯏꯕꯨꯡꯉꯣ ꯑꯩ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯂꯨꯈꯣꯏꯅ ꯔꯣꯍꯤꯠꯇ ꯂꯥꯎꯈꯠꯂꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯥꯈꯠꯍꯟꯕ ꯍꯧꯅꯕ꯭ꯔꯣ ꯅꯪ ꯊꯤꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯄꯥ ꯊꯣꯔꯩ ꯃꯆꯥꯁꯤꯗꯤ ꯑꯕꯦꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯈꯨꯠꯅ ꯑꯃꯅ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯗꯨꯅ ꯂꯨꯈꯣꯏꯗ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯍꯥꯟꯅꯗꯒꯤ ꯂꯨꯈꯣꯏꯒꯤ ꯏꯪꯒꯤꯠ ꯈꯔ ꯈꯪꯂꯕ ꯑꯕꯦꯊꯣꯏꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏꯒꯤ ꯐꯤꯕꯝ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯂꯨꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯇꯥꯔꯅꯤ ꯔꯣꯍꯤꯠꯄꯨ ꯃꯈꯣꯏꯅ ꯀꯧꯔꯒ ꯃꯐꯝꯁꯤꯗ ꯊꯝꯕꯒꯨꯝ ꯈꯜꯂꯝꯂꯅꯤ ꯈꯟꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯏꯗ ꯏꯀꯥꯏꯔꯦ ꯂꯨꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯊꯝꯂꯛꯂꯝꯃꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯕꯦꯊꯣꯏ ꯆꯥꯟꯗꯅꯤ ꯑꯃꯗꯤ ꯕꯤꯃꯣꯜ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯡꯖꯤꯜꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯔꯣꯍꯤꯠ ꯇꯞꯅ ꯈꯨꯝꯃꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯇꯜꯂꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯒꯦ ꯂꯨꯈꯣꯏ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯔꯣꯍꯤꯠ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯈꯠꯇꯨꯅ ꯂꯨꯈꯣꯏꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯗꯥꯏꯔꯦꯛ ꯇꯝꯅꯅ ꯌꯦꯡꯂꯒ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯇꯜꯂꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯗ ꯅꯈꯣꯏꯅ ꯐꯣꯔꯁ ꯇꯧꯔꯒ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯑꯩꯁꯨ ꯃꯤꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤꯁꯨ ꯂꯩꯖꯩ ꯂꯨꯈꯣꯏ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯅꯪ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯔꯣꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯕꯤꯃꯣꯜꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯄꯥꯏꯔꯒ ꯌꯥꯜꯂꯤ ꯕꯤꯃꯣꯜ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯏꯕꯨꯡꯉꯣ
ꯑꯉꯥꯡꯒ ꯋꯥꯔꯤ ꯐꯖꯅ ꯍꯥꯟꯅ ꯁꯥꯟꯅꯕꯤꯌꯨ꯫ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕꯗꯨ ꯐꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯕꯤꯃꯣꯜꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯄꯥꯏꯗꯨꯅ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯍꯥ? ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯒꯤ ꯋꯥꯔꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩ ꯑꯄꯥ ꯁꯥꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ? ꯅꯪꯅ ꯔꯣꯍꯤꯠ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯆꯥꯟꯗꯅꯤ ꯇꯐꯤꯡ ꯇꯐꯤꯡ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯕꯤꯃꯣꯜꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯥꯝꯗꯣꯛꯏ꯫ ꯇꯥꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯖꯗꯕꯅꯤ꯫ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯃꯥꯗꯤ ꯃꯔꯥ ꯂꯩꯇꯕꯅꯤ ꯇꯥꯏꯕꯨꯡꯉꯣ꯫ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯂꯨꯈꯣꯏꯅ ꯕꯤꯃꯣꯜꯕꯨ ꯁꯥꯐꯨ ꯈꯖꯤꯛꯀꯅ ꯏꯟꯊꯣꯛꯏ꯫ ꯕꯤꯃꯣꯜꯒ ꯆꯥꯟꯗꯅꯤꯒꯁꯨ ꯃꯅꯤꯡ ꯍꯜꯂꯤ ꯁꯥꯐꯨꯗꯨꯅ꯫ ꯑꯚꯦꯊꯣꯏꯗꯤ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯒꯤ ꯃꯇꯧꯁꯤꯗ ꯃꯥ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯕꯅꯤ꯫ ꯇꯧꯒꯦꯗ ꯉꯝꯕ ꯂꯨꯈꯣꯏꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯦ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯃꯄꯤ ꯏꯔꯥꯠꯆꯅ ꯌꯦꯡꯉꯤ ꯃꯃꯥꯒ ꯃꯄꯥꯒꯗ꯫ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯑꯗꯨꯛ ꯇꯣꯟꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ? ꯔꯣꯍꯤꯠ ꯃꯃꯤꯠ ꯈꯥꯅ ꯂꯨꯈꯣꯏꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯇꯕ ꯀꯀꯥꯒ ꯏꯃꯥꯒꯗ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯨꯈꯣꯏ ꯁꯥꯎꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯀꯔꯝꯅꯅꯣ ꯈꯪꯍꯧꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯣꯍꯤꯠꯀꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯀꯤꯟ ꯑꯃ ꯊꯤꯟꯈꯤ꯫ ꯁꯥꯐꯨꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯔꯣꯍꯤꯠꯇꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ꯫ ꯅꯥꯇꯣꯟꯗꯒꯤ ꯏ ꯈꯖꯤꯛꯁꯨ ꯊꯣꯛꯂꯦ꯫ ꯑꯚꯦꯊꯣꯏ ꯄꯥꯈꯠꯅ ꯔꯣꯍꯤꯠ! ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯂꯨꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯔꯣꯍꯤꯠꯀꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯨ ꯑꯚꯦꯊꯣꯏ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩ꯫ ꯔꯣꯍꯤꯠꯀꯤ ꯃꯁꯥꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯔꯣꯍꯤꯠꯄꯨ ꯀꯣꯟꯈꯠꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯃꯁꯥꯗꯨ ꯂꯩꯇꯥꯗ ꯌꯥꯝꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯔꯣꯍꯤꯠꯀꯤ ꯃꯇꯧ ꯑꯗꯨ꯫ ꯈꯪꯂꯛꯂꯦ ꯑꯚꯦꯊꯣꯏ ꯃꯥꯅꯁꯨ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯜ ꯑꯁꯤ ꯑꯅꯦꯝꯕ ꯄꯜ ꯅꯠꯇꯦ, ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯅ ꯂꯥꯟꯕ ꯉꯝꯂꯔꯣꯏꯗꯕ ꯄꯜ ꯑꯃꯒꯨꯝ ꯎꯍꯜꯂꯔꯤ꯫ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯐꯪꯗꯦ꯫ ꯇꯣꯟꯗ꯭ꯔꯥ ꯑꯚꯦꯊꯣꯏ ꯑꯣꯏꯕꯤ ꯃꯍꯥꯛꯁꯦ? ꯆꯩꯊꯦꯡꯂꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯨꯡꯁꯤ ꯂꯝꯖꯦꯜꯒꯤ ꯂꯝꯊꯥꯕꯗ ꯉꯥꯏꯔꯤ꯫ ꯂꯝꯖꯦꯜ ꯆꯦꯜꯂꯤꯕꯤ ꯃꯍꯥꯛꯇꯤ ꯆꯣꯛꯊꯕꯅ ꯍꯜꯂꯛꯂꯦ꯫ ꯂꯥꯏꯔꯕꯤꯅꯤ, ꯙꯔꯃ ꯇꯤꯟꯅꯗꯕꯤꯅꯤ, ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯍꯤꯡꯕꯤꯅꯤ꯫ ꯈꯪꯂꯛꯂꯦ ꯉꯁꯤꯗꯤ ꯃꯍꯥꯛꯁꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯣꯍꯤꯠ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯇꯥꯡꯖꯕꯤ ꯎꯔꯤ ꯑꯣꯏꯅ ꯌꯦꯠꯇꯨꯅ ꯍꯤꯡꯂꯤꯕꯤꯅꯤ꯫ ꯎꯔꯤ ꯃꯥꯅ ꯌꯦꯠꯂꯤꯕ ꯄꯥꯃꯦꯜ ꯎꯖꯥꯎꯗꯨ ꯉꯁꯤꯗꯤ ꯃꯌꯣꯜ ꯀꯪꯂꯛꯂꯦ꯫